ꯃꯣꯔꯣꯛꯁꯨ ꯁꯥꯕꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯁꯤꯗꯤ ꯁꯤ ꯑꯣꯛꯁꯤꯒ ꯑꯗꯒꯤ ꯁꯤꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯈꯔ ꯁꯦꯝꯖꯔꯤꯁꯤꯒ ꯇꯧꯔꯒ ꯑꯂꯨ ꯍꯪꯒꯥꯝ ꯇꯧꯔꯒ ꯊꯣꯡꯗꯣꯏꯅꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯊꯣꯡꯉꯒ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯈꯨꯊꯣꯡꯁꯦ ꯑꯗꯨꯝ ꯐꯨꯠꯂꯒ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯡꯉꯒꯦ ꯏꯁꯤꯡꯗ ꯑꯗꯨꯝ ꯏꯁꯤꯡ ꯑꯆꯝꯕꯗꯅꯤꯀꯣ ꯑꯗꯨꯝ ꯒ꯭ꯌꯥꯁ ꯊꯥꯒꯠꯂꯒ ꯁꯥ ꯑꯆꯥꯝꯕꯁꯤꯡꯁꯦ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯦ ꯑꯗꯩ ꯃꯔꯣꯏ ꯃꯄꯥꯡ ꯇꯤꯜꯍꯧ ꯆꯅꯝꯁꯤꯡꯁꯦ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯒꯤ ꯑꯂꯨ ꯑꯗꯩ ꯁꯥ ꯃꯔꯣꯏ ꯀꯩꯀꯥꯁꯦ ꯑꯗꯨꯝ ꯖꯤꯔꯥ ꯈꯔ ꯃꯣꯔꯣꯛ ꯃꯆꯨ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯍꯩꯅꯕꯤ ꯈꯨꯊꯣꯡꯗ ꯑꯗꯨꯝ ꯊꯣꯡꯖꯤꯜꯂꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯥꯞꯄ ꯌꯥꯕ ꯍꯥꯞꯆꯤꯜꯂꯒ ꯃꯈꯨꯝꯁꯦ ꯆꯦꯠꯅ ꯈꯨꯝꯖꯤꯜꯂꯅꯤ ꯁꯥ ꯃꯨꯟꯖꯤꯜꯂꯛꯑꯦ ꯍꯪꯒꯥꯝ ꯍꯥꯞꯄ ꯍꯧꯕ ꯌꯥꯔꯦꯀꯣ ꯍꯪꯒꯥꯝꯁꯤꯅ ꯃꯅꯤꯟ ꯑꯝꯇ ꯆꯠꯍꯟꯗꯕꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯔꯦꯡ ꯁꯥꯅ ꯑꯃꯃꯝꯇ ꯈꯨꯝꯖꯤꯟꯕꯤꯔꯅꯤ ꯃꯨꯜꯂꯛꯑꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯣꯛꯀ ꯍꯪꯒꯥꯝꯒ ꯊꯣꯡꯕ ꯑꯣꯏꯗꯣꯏꯅꯦ ꯏꯪꯊꯝꯊꯥꯁꯨ ꯌꯧꯔꯛꯑꯕꯅꯤꯅ ꯑꯗꯨꯝ ꯑꯣꯛꯀ ꯍꯪꯒꯥꯝꯒꯁꯦ ꯍꯥꯎꯋꯤꯗꯅ ꯑꯗꯨꯗ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯑꯣꯏꯅ ꯌꯦꯡꯒꯦꯅ ꯇꯧꯖꯕꯅꯦ ꯃꯌꯥꯝ ꯑꯗꯨ ꯁꯤꯗꯅ ꯄꯥꯟ ꯏꯔꯣꯟꯕ ꯂꯩꯔꯦ ꯁꯤꯗꯅ ꯎꯇꯣꯡ ꯈꯔ ꯂꯩꯔꯦ ꯁꯤꯗ ꯍꯪꯒꯥꯝ ꯃꯅꯥ ꯑꯍꯤꯡꯕ ꯈꯔ ꯂꯩꯔꯦ ꯑꯣꯛ ꯂꯩꯔꯦ ꯍꯪꯒꯥꯝ ꯂꯩꯔꯦ ꯆꯝꯄ꯭ꯔꯥ ꯇꯤꯜꯍꯧ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧ ꯌꯦꯡꯒꯦ ꯍꯟꯗꯛ ꯏꯪꯊꯝꯊꯥꯒꯤ ꯍꯪꯒꯥꯝꯒ ꯆꯥꯗꯣꯏꯁꯦ ꯑꯍꯥꯟꯕꯅꯦꯕꯀꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯑꯍꯥꯟꯕ ꯀꯦꯞꯁꯣꯟꯁꯤ ꯑꯣꯏꯅ ꯍꯥꯟꯅ ꯌꯦꯡꯉꯒꯦ ꯑꯝꯇ ꯄꯥꯝꯃꯨꯔꯦꯗ ꯆꯥꯛ ꯍꯥꯟꯅ ꯆꯥꯍꯧꯔꯦ ꯃꯌꯥꯝ ꯍꯧꯖꯔꯛꯑꯒꯦ ꯑꯗꯨꯗꯤ ꯆꯥꯛꯈꯣꯝ ꯍꯥꯟꯅ ꯆꯦꯂꯦꯟꯖ ꯇꯧꯒꯦ ꯃꯨꯜꯈꯔꯅꯤ ꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯕꯁꯤ ꯏꯁꯤꯡ ꯃꯌꯥꯝ ꯊꯛꯄꯅꯤ ꯃꯇꯨ ꯀꯩꯀꯥ ꯑꯝꯇ ꯌꯥꯎꯗꯕꯤꯅꯤ ꯍꯥꯎꯔꯦ ꯄꯥꯟ ꯏꯔꯣꯟꯕꯁꯦ ꯈꯤꯇꯪ ꯍꯩꯖꯤꯟꯒꯦ ꯍꯣꯏ ꯍꯪꯒꯥꯝꯁꯤꯗꯤ ꯐꯖꯅ ꯍꯥꯎꯔꯦꯍꯦ ꯑꯣꯛꯀ ꯍꯪꯒꯥꯝ ꯊꯣꯡꯃꯤꯟꯅꯕꯁꯤꯗꯤ ꯍꯪꯒꯥꯝꯁꯤꯗꯤꯕꯨ ꯍꯪꯒꯥꯝꯗꯅꯤ ꯃꯍꯥꯎ ꯂꯣꯏ ꯆꯠꯂꯤꯁꯤ ꯀꯦꯞꯁꯣꯟꯁꯦ ꯐꯖꯩ
ꯃꯌꯥꯝ ꯑꯩꯒꯤ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯏꯟꯖꯥꯡ ꯍꯥꯏꯇꯥꯔꯗꯤ ꯑꯣꯛꯅꯤꯀꯣ ꯑꯣꯛꯁꯤꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯗꯤ ꯃꯌꯥꯝ ꯀꯦꯞꯁꯣꯟꯒꯤ ꯃꯍꯥꯎꯗꯨꯗꯅꯦ ꯃꯌꯥꯝꯅ ꯑꯩꯅ ꯇꯥꯟ ꯐꯪꯗꯣꯏꯁꯦ ꯏꯁꯤꯡꯁꯦ ꯈꯤꯇ ꯍꯩ ꯏꯁꯤꯡꯁꯦ ꯑꯩꯅ ꯀꯣꯟ ꯑꯆꯧꯕꯁꯦ ꯃꯊꯛꯇ ꯈꯤꯟꯕ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯃꯈꯥꯗ ꯑꯣꯏꯅ ꯈꯤꯜꯂꯒ ꯑꯣꯏꯅ ꯍꯩꯔꯒꯦꯅ ꯍꯪꯒꯥꯝꯁꯦ ꯄꯨꯔꯥ ꯐꯠꯈꯤꯕ ꯋꯥꯅꯤ ꯍꯪꯒꯥꯝ ꯄꯨꯔꯥ ꯑꯅꯧꯕꯅꯤꯅ ꯐꯖꯅ ꯍꯥꯎꯋꯦ ꯁꯤꯗꯤ ꯃꯔꯨ ꯈꯔ ꯌꯥꯎꯃꯜꯂꯦ ꯃꯁꯤ ꯆꯥꯕ ꯌꯥꯏ ꯍꯥꯎꯋꯦ ꯍꯩ ꯍꯩꯖꯤꯜꯂꯒ ꯇꯧꯔꯒ ꯌꯥꯝ ꯍꯩ ꯉꯁꯤꯗꯤ
Ngắn. Fazeré. Mai thu cái phát xài thì mù cái xà ra mình á. Fazeré. Fazeré. Thôi đây em. Last lên thuốc nằm xa cái đầu gì đây. Wah, ada sih. Ma'am si matum jim di lem aduga si pan thong kharaga lau kharaga lem ma'am adu ai si ngam jadre puk se kenom tor si de ham jasi lo dai bera ka hani ma'am lo sin jarage ma'am warau binu video je lo sin jarage ma'am mathang gi video da kai cha jige ko cha jige haibedo ma'am comment to kin biramo ma'am video lo sin jarage bye bye.